Online Manipur ki nungthil ki pau yengbiriba pumnamak puthoi laisramna khurumjari ahanbada maruiba pau KYKL gi ladmi ani khulai ga konana fare aina thingkraba Manipur gi lalolup ama oiriba kanglai yawal kanaluf KYKL gi ladmi ani ngarang Thawal district ki Thawal police station gi manung chana National Highway 102 paring gi wangjing khangabok opposite HP oil pump manaktagi security force ki kangmuna fagat pangamle hairi fagalaba KYKL gi ladmi ani adudi mutum Ranjan Maite Elias Lamjingba kunga mathoi amadi ngasepam Berlin Singh Elias kanglai kunga humdoi kawi makhoidagi khulai khrasu recover tawba ngamle hairi khulai sing adudi 36 HE hand grenade ama Chinese hand grenade ama mobile phone ani keypad mobile ani blue machugi money bag ama selling bag ama Aadhaar card ama PAN card ama loinna two-wheeler gari ama su recover tawba ngamle hai May 3 2023 dagi Manipur tamthiraba lan thorakpadagi constitutional crisis mayok naraktuna president rule gi lengak chana halaklaba matungna lan asi loisinduna mausagi phibamda hanjilaknaba honarakpagi iroinana Manipur yauna Northeastern region da yariba security ki phibam Eastern Command ki GOC Lieutenant General Ramchandar Tiwari na luchingba lanmi makuk thongba official singna Raj Bhavanda Governor unaduna paudamkre Governor ga unabada Spear Corps gi GOC Lieutenant General Abhijit S Pandarkar amasung IGAR South Major General Rafrup Singh yauki chahi kya changna kuki singna iramda masigi yellow missing mumutha honaduna lakli masigi saruk ama oina yeksalai laiba yellow missing furup macha macha singbu kuki furup ni haina document kaya fongbodana tana nung phawba yungsilagli Machin Thiba Kiba yaudaba kuki singna apikpa tribe singbu kuki furup ta chansinna honaba leptre haina Federation of Haumi gi Vice President Dr. K Hirakabuina fongdoragli ngasi nungthil kabol ikaida laiba Federation of Haumi gi office pangthokiba pawgi mifam amada Indigenous Pillar Construction Committee ga chairman su oiriba Dr. Hirakabuina makata na hai kuki singna Kangpokpi district ki manungda lairiba Kom Liangmai Purum Kharamna chingbagi khulsingbu Kuki gi khulni haina document semjin sajinduna center da thabada natana Manipur da tholiba lan asida namduna furup sing asibu yahon nabagi thoksal kaya paikhatuna lagli Machin Thiba Kuki singi pandamdi Manipur bu mache tana thugaina balan asida apika furup sing asibu victim ohenduna usin sinaba hotnabani maru oina Aimol Anal Chiru Chothe Koirau Koireng Kom Maring Mayon Monsang Purumna chingbasing asi Kuki furufta chinghanaba honarakpa asigi mayokta yek salai leijaba furup singna kayarak hanna makhoi kuki furup natte haina sengdokhiba leirabasu kuki singi hotnabadi ngasi phawba leptri aikhoigi lamdam masida leijarakliba yellow mi furup singbu khun kanjanaba Federation of Haumi na yellow mi yek salai leiba furup kunga manga gi ming hakpa Indigenous Pillar ama sawong mungkabui khunjaw na lam bibirakpadagi yungnaba sem saba loisilakle lakliba April ki tang kunga mathoi nithokabagi ayuk pung 10 taba matamda Pillar si akoibada u tara thabagi thoram ama pangthokadawri masida yellow furup kunga manga gi luchingbasing BIP sing Naga People's Organization NPO yellow furup sing gi CSO sing gi luchingbasing na saruk yaduna thoram pangthokadawri masida lamdam masigi yellow furup oiriba miyamna saruk yabinaba Dr. Hirakabuina miyamna paujelakli Miyangi matenga loinana Federation of Haumi na kadna hotnajaduna handak yunggadawriba nung asina chahi kaya iramda masigi yek salai leijaba yellow furup sing isaktam ama khinduna thamauragani haina sumhangna makhatana fongdokhi Ranjit Kumar Gupta matam chuppagi oina kanglaipak ta changlakpa thingle KCP Kanglaipak miyamgi interest ki mayokta thabak tawbada natana immoral oiba thabak sing chathabagi damak Bihar dagi laklaga Manipur da chahi 10 henna leiraklaba Ranjit Kumar Gupta matam chuppagi oina kanglaipak ta changlakpada athingba thambaga loinana mahakpu lamdam asigi mafam amata da changjafam piba yaroi haina Kanglaipak Communist Party KCP na fongdorakli KCP ki Information and Relations Secretary M Punsiba Maitai na thadorakpa cherol amana hai Ranjit Kumar Gupta haukiba chahi 10 rom Manipur da leiduna tongan makhalgi karbar kaya tawduna lakiba miyoini haukiba chahi khara asida mahakna talaf yauna mai thoktaba nisagi potlam kaya Manipur da supply tawbada natana yusu supply tawbagi thabak chatharagli party asigi maikaidagi Manipur da hidak managi potlam sing talaf sekhar amadi Bombay pan masla na chingba chahi asigi March 15 dagi athingba thamkre athingba thambagi mafam party ki maikaidagi media ki khuthangda mipum khudingmakta khangankre adubu athingba asibu singna duna makata na hidak managi potlam sing asi wholesale tawbagi thabak Ranjit Kumar Gupta hariba miyoi asina chathare haibagi paw party asina phangbangamki cherol asina makata arduna Ranjit Kumar Gupta gi mathakta party asina thigatpagi thabak chathabada mantri
kadak chai haina mingthonba restaurant ama mahakna chalaiduna lakli haiba khangamki. Restaurant asida night club ki mawongda yuna chingba yonba amadi jwar sanahanbagi thabaksing chathare haibagi chingnaba laibadagi mamangdasu maira paibisingna hariba restaurant asida thomjinba laikre. Restaurant asi karigidamak security personnel singna checksina ngaklibano haibasi miyamna wahang ama oiduna lakhibani. Asigumba kanglaipak miyamgi interest ki mayokta thabak tawbada natana lamchat mangningai oiba karbar sing tawbagidamak mahakpu matam chupagi oina kanglaipak ta changlakpada party na thingba thamnaba firef lawrukpaga loinana wathok oiraba kadak chai hariba restaurant asisu kudaktagi thingjille hairi. Ranjit Kumar Guptabu makhatana kanagumba mioi amatana laifam pibiganu amadi mahaki karbar tawba mafam sandokpiganu. Karigumba mahakalamgi matangda listna chingba inaba lairagasu numit manganigi manungda kakthatkadabani. Ranjit Kumar Guptana party athingba sigi mayokta makhatana thabak tawraklabadi mahakpu ahakpa chairak pigani hairi. Ranjit Kumar Guptana partner oiduna thabak tawminaramba Imphal base oiba nan local amadi local gi mioi pumnamak mahaka makhatana thabak tawminaramba thengnarabadi makhoisu chap manaba chairak pigani. Kanglaipak miyamna Ranjit Kumar Gupta hariba mioi asibu masak khangnaba amadi mahakna kanglaipak ta changlakpada party da pau phaurakpa ngamnabagidamakta mahaki photo su party gi maikaidagi hapchari. MPCC gi senior spokesperson Bhupendra gi ming sizinaduna social media da viral oihalakhi ba mayokta governor amadi DCS ta iba cherol piduna taksinkhre. Manipur Pradesh Congress Committee MPCC gi senior spokesperson Ningombam Bhupendra gi photo amadi mahaki ming sizinaduna social media da viral oihalakhi haibagi mayokta Manipur gi governor yauna DGP Chief Secretary ADGP da mahaki right to life and protection of properties ki makhada punsi amasung lanthum ngak senbinaba aiba cherol pisinduna taksinkhre. Ngarang numidang athengbada Congress Bhavan da pangthokkiba paugi mifam amada phongdokladuna Bhupendra na makhatana haikibada Supreme Court of India da fine tawrakkiba viral video tape amagi case ta mahakpu petitioner ki counsel oihanduna political akhuba miengda BJP ka naknana chapminaba miyoi kharana social media da viral oirakpa si laibak thibani case aduda masamak petitioner ki maikaidagi natraga respondent ki maikaidagi so advocate oina engagement tawkiba leite laklaba cancel tawkibasu leite haina social media da case adugi matangda mayik sengna phongdokkhre. Social media da thagalakpa post adu pung 12 gi manungda kaktrabadi chenariba mioi adugi mathakta law gi matung inna action laukhalagani haiki. Amaromda wathok amagi achumaran khangdaba mibu hatpa amadi yum mai thabana chingba thawdok wathok kaya thokliba matam asida isagi lanthum ngakchanaba India gi citizen amagi rights to life and protection of properties haina leiriba fundamental right asi protect tawbiu. Karigumba fatanungda thoklabadi Manipur gi governor DGP Chief Secretary BJP amadi makhoiga chapminariba miyoisingna tekchak pugadabani haina Bhupendra na makhatana pauming singna phongdokhi.